Paukseda yimpam uibamar uiba pau khara update tawjiri. License gun sing mari ledaba police station sing da pikhalak na ba khangan kre. Komza lising ani kunithoi da pang thokadoriba taragani thoi suba state legislative assembly general election kamari leinada. Baikat pa section thorang oina state asida sinariba license gun sing mari ledaba police station sing da pikhanana ba Ukhrul district magistrate Krishna Kumar IAS na thok order amana khangalak le. Manipur ki Home Department State asigi district koding maki district magistrate sing da khangalak ki matungina Ukhrul district magistrate na thokpa order aduna hai state asida license gun paiba sing na makoi na sendariba license gun sing adu marilena police station sing da pikhala kadabane har border asibu ngaktaba license arms holder sing state lenga ki instruction bo ikai khomna tabaki maral da chaira phangani haire mikhal naksilak laga hingsa tawbana mai hekta pa kadabana te radhesyam Mikhal ki matam naksilaglaga hingsa tawraga mai hekta pakadabanate aina Hairok Assembly Constituency ki MLA Dr. Thoksom Radhesyam na phongdokre. Wafam asingasi MLA Radhesyam na Hairok SE polling number 33/7 sikong bazar ki weba viral sengkhat pa hawdok pagi thorom abada phongdoki bane. Ngasi ki thorom aduda MLA Dr. Thoksom Radhesyam na hai politics sabasi miyam ki thawul to bane miyam ki awana Later laira lambi thongi awat pasing to ben katuna miyambo noa hen ba du politics ne jotmak bairga naminagda phimu chelaga amadi hingcha tawraka mikhal da hekta mai fa kada banate mikhal gi matam da mana pamjaba mi du bot pibiyo mikhal gi damak amaga mag hunna ba kana chaina ba masin da wu yengthina ba changna da ba asina chingpa nungai da ba thabak sing asi BJP ba nungsi bi ba mi amata na tawbi gano haike Singhong khulgi changko thorangi matang da palladuna MLA Radhesyam na hai Singhong da electric ki awaba lehlaroi haike Islam lining chatpa singna namna khundari pa Singhong gi Muslim istilinaw singna itta lai khurumna ba ideka amaga semlagane primary school amsung apure tawna ba process tawramba adu mikhal matung da makha sa thargani law thoki masigi matakta Singhong da mai masing ki anupa mangal amat tahanduna IAS IPS office ka phothokna ba hona bada asobo thawtang lawgane Singhong gi lampi thong works program da apna lambi semba hore aige panpaja bade ngasi ki thorom adu da 33/7 Singhong da ge hana INC da yarum ba voter kuntra ga matoi amade NPP da gi voter mari puna voter kuntra manga su BJP da nawna changlake ngasi ki thorom adu da BJP haruk mandal ki marwai ba thawpu baseng elected ZP number pradhan singba elected ZP member pradhan singba kya su sarw yake atop editorial gi kalam amadana Metai dagi LPV lupa camanga lauba. India government na yellow missing kanana bapati miyam gi aning ba apam bakang na Manipur da inner line permit system sanare hana lau thoki balai kre. Ato ba inner line chana bagi hauna bi mito kandok bagi base year ngasi phawba lau thong na buko na balai taban inner line permit system chana bagi bapong phaba uhandok leitre. State da inner line chana handana yellow missing gi kangkul mulantana ba akan bakong changsen ki ba Joint Committee of Inner Line Permit System JCLPS ki meki dagisu mitop khandok na ba chap chaba besiar law thok na phamadi mitop sing masak khangdok na balengak ta taksin dana tumin khongkai nik tu leiriba sigi maram lengak ta taksin dana tumin khongkai nik tu leiriba sigi maram kari gano khongkai nik ling da mitop na language chansin ki dun inner line chanare aina haraw ma thoi karingai marna ronda lep dana changchilaki ba mitop sing na lep leitana language changchilapa uba phangle Masamakti yellow mi game yam gilebak thiba amati masana masaba mitop ke khayanung da Josilan kinabagi maram oin jabani ahla lawe inner line permit parababu oiro na tragana lona ural lona da janglukpa warabasu mitop sing kadai da mataw karam da leirabage makoi sing aduge senpham na karino khangdo na bakana matana hona basu oba phangde loina inner line permit paraga janglaki basing aduge matam loiraga Maram damda han kibra na tragna handana urai parai to dun lechin basing yaw hai bato kana apatu check to uba phangde nagala marum da mapal lamda gi lamdam asida sanglak pagi maroi ba thong gate oil ba jiri gate amasung mau gate ba thok tawriba person sin ma thau da phapung ning chang da badaki amade namai sel lawraga che sang su da ba bitop sing thajlak pagi thabak satharapra abi chawna sing da ba leire bitop sanglak ba check to na ba Matau tawriba singna matau da mapuning changdaba amadi namaisel pampadagi mitop sing leptana thajilak patara padi
inner line permit janari ana lauthopi kanaba karino aibasne JCLPS ki volunteers in ALP system janari lauthokre aibaki mitop changlakbada check to lepkiba asina maram oraga mitop singna changlakpagi khwaidaki nungai pa haibadu oire Nagalamromda mitop changlakpa check to bagi thabak chathabada khwaidaki nungai taba am oiribade Norris state singi tokan tokan ba mapam singda choina khunta khraba lamda masiki elaw mi tai macha singna state asina changlakpada mioi amamdagi lupa chamanga piyo aire aibagi wathok social media da viral oirkiba sine wathok asi maruina Assam Tripura amasung Silchar kasarna singbada khundare ba mitai macha sina makoige pongnafam maramdam oiriba Manipur Imphal da changnana ba khonabada jiribam geta mathak doriba person sing maraktagi mioi amamdagi lupa chamanga pinana ba demand tawi aibagi warok madi mapuni nungsibo wafum social media da viral urakiba asina miyamda nungaitaba amdi karino tawriba sibu haiba langtakna ba thogalle Manipur gi mapanda khundariba midai singki oina ALP komthokpa pamle loinana Manipur gi mapanda liba Manipuri singki oiba ALP komthok angani aina world midai convention lamargram mifam da saruk yakiba minister anberna lauthokiba laikre adoba ngasi pawbo tabagon onthokpidabasi yamna pongnung nungsiningai ni airaduna amukasu si minister gi chanbi miyang chingsinjari haiba wafum social media da viral orakliba asigi matangda laingakna kari thodang lokotpa yabaki haibadu khanaba jumme social media da Assam ki mitai sing Manipur da changbada ALP fi lupa chamanga piu aribasi aikoi mitai natabra nakoi khaktra mitai se aiba ponung nungsi ba wafam sin asigi matang da lekangna kari tawbu yabaki haibadu yangchan ba jumme Manipur gi wangbada choina khundari ba mitai sing maramdam Manipur da changlakpada ALP ki matang da karam bihiram da komthokpa yabagi haibadu khanaba jumme ALP chanariba Mizoram da Manipur ki miyojing chatpada saksu manabagira kharamakei komthokpagi thabak phawba chathari aduba Manipur ki wangbada khundariba masagi maramdam da changnaba honabada ALP ki fi lupa chamanga launarba diban tawba haibase masal ki marakta nungsina handanabagi singsep thajinba amadi ige mari adu thadatnaba honabani haibada haiman pathokloi makatarakpa atopa pau amatana thabak phangdriban ha sing santhok lambi lakanbada cooperative movement mathautai Dr. Kunja State asigi larik laisu airaba thabak phangdriba nahasing bamarom tom thabak vijaduna santhok lambi laganbada cooperative movement paikhetpa mathautai aina ngasi press club ta pangthokiba pawin mifam of the Republican Party of India state working president Dr. Ed Kunjona phangdokre pawgi mifam aduda mahar khatana ai mak masamak haukiba kumsa lisingani tarada pangthokiba state asigi assembly election da khangabok AC da BJP ki mere poina mikal thengna khibani aduga Housing the Republican Party of India ki state working president hoina thapore Housing state asigi laik laisu airaba thabak phangdriba nahasingna masana masaba thabak pijaduna santhok lambil akhana da bigidamba cooperative movement paikatba mathautai khanbadagi Republican Party of India ekit national leader Yanandar Kumar Manipur da lagnanaba aijakibadagi lakhibani airudna party asigi national leader ba thagatpa phangdoke arobida content sing asigi marwaiba pau khara asiba pau damjariba Mariba local news YouTube channel amadi Facebook page asidagi yengbiri pupunama pothaga sari channel asit atomta kanarabadi subscribe to video subscribe to bir maloina like and share to su kawi gunupna mapo amukana thaga sari